Imphal East District ki Tribal Colony amada ain kaina sajalamba church ahum masing yamnaba police sing sizinaduna thugaikre. Maharaj Narasing Laikitaba Chama Hundra Humdoi Suba Thoram Pangthokre Lamdam asina kanabasu kiroidabani haina Chief Minister Nongtomam Birena Fungdokre. National Council of Education Research and Training NCERT New Delhi gi Makhada Class 11 amadi 12 ki Lairik Singh Mamal Wang University MSF na hakjin lawi hari. Langol Reserve Forest ki area da ain gi wang mata saramba yum kunmapan lengak na eviction drive chathaduna tak thokre. Amadi Election Commission of India na Lebaga Sige National Amadi State ki political parties singe thak amasung sakhang wada akhong bakaya purakre. IS News meeting tabiri papum namang puhan magtada Monica MAYENGBAM taram nokchari COVID-19 digi ngakthuk nam khuttoin hambiu hand sanitizer seasinabiu mask upiu fit ki distance tambiu yar makha vaccine dose na kapthokpiu chection bahai bisina pom namaki afbani hojik pau sandok na pizari Imphal East District ki Tribal Colony amada laiba Manipur lenga ki lamda ayaba amati yaudana sajalamba church ahum ngarang amasung ngasi ki lonaba ahingda masing yamlam policing junction na tugai kre hari pawasen hai ayaba amati yaudana sajalamba dagi tugai kre church sing adudi Evangelical Baptist Convention Church Evangelical Lutheran Church Manipur amasung Catholic Holy Spirit Church ni mafamasida church sing sajaliba si marilenaba authority dagi ayaba lauraga sabani hai bagi praman pi bangamdaba amadi Manipur High Court na interim status quo thambagi order hek lauthokki baga district authority na masing yamnaba police sing sizinaduna hairi ba church ahum adu lauthokki bani haina pau asina hairi Manipur Lenga ki State Archaeological Department of Art and Culture na sinuna Maharaj Narasing Laikitaba chamag humdra humdoi suba Thoram Kangla da Pangthokre, Thoram Aduda MP Sana Jaupale Semba, Chief Minister Nongtomam Birit, Mahot Minister Y. Kim Chan, Atay Minister Amadi, MLA Singh Susaruyaki, Thoram Asiga Marilena, Laikitraba Maharaj Narasinghi, Manglin Laikat Pa Guard of Honor, Gun Salute, Tamadi Minute Anito Minilep to Naikai Kumnaba Utpagalona, Kanglagi Nungjing Pukhida Tarpon Kat Panatharam Gimapung Oiba Saktam Oiki, Atoy Medunglen Oina Sarukyaki Chief Minister N. Biren Haikibada, Hanadi Maharaj Narasing Laikidabagi, Kumon Thoramasi Yam Pikna, Pangthok Lamki, Adobo BJP Lenga Clark Padagi Aikogi Puari Butigatuna, Matam Aduda, Manipur Gidamak Hotna Biramba, Atawa Singbu, Awang Butak the Ikai Kumnaba Utpahore, Narasing Maharaj na Awa Singbu, Manipur Dagi Taktok Pada. Laukiba Taudang Nasigi Mirol Singna Ningsing Pamtoi, Mutat Ki Haiduna Hotnarakiba Mayam Adudagi, Hinglakiba Purup Amani, Lamdamasina, Kanabo Suki Roidabani, Lamdamasida Haujik Lazariba Tribe Singa, Aikoi Puna, Nungsi Chanana, Hingminari, Miamgi Mapal Dagi, Lamdamasi Santilere, Tongan event Kaya Supang Tokre, Miss Femina contestant sing Lagtuna program Pang Tokli, Lubanan Bahaiba Sitangai Pade, Nambul Turielda Numidang Amambada Patahauti Langtaba Sing Pakat Pahoragani, Mapam Kayada plastic bottles Bang Singkin Bahore, Chingi Mapam Kayada. Thananaba Upambi Chara Singh Mapal Lamdagi, Jenanaba Tarang Tauri Haiki. Nungdang Amamada Kada Puralaga, October Puralaga, Potada, Posing Section Bureau Parani, Civil, the police, Tado Tamron, the Commodum Section Bureau. Urians there were no Laga Langaba car, Toma, the head walking Japasara Laga Langtarba, Amuriva, Mado CCTV Palaga, Power, it was a Pava Horo, Haberdamani, Santolo, Tamuno, I Matunda, Pina, Turians the Langajaroi. Madam de Aqui, Turian the Langatana, campaign to Dorobne, Sarang, bottle bank and a plastic bottle Langer at Hapaga Tamanaba, aduga ikoina mu khongkun abagi koi jali na semba koi dustbin ga se loni yan thobne jaga ado koi gi lekai dugi club tuna
ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯗ ꯃꯁꯤ ꯊꯤꯟꯕꯤꯌꯣ ꯍꯥꯏꯔ ꯂꯣꯏꯔꯦꯅꯦ ꯑꯗ ꯑꯩꯈꯣꯏ ꯑꯗꯨꯒ ꯗꯣꯅꯦꯠ ꯇꯧꯕꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯑꯗꯨꯅ ꯑꯍꯜ ꯂꯃꯟ ꯏꯄꯥ ꯏꯄꯨꯗꯨꯅ ꯃꯌꯥꯝꯗꯨꯅ ꯉꯁꯤ ꯉꯛ ꯌꯣꯜꯂꯒ ꯀꯠꯄꯤꯔꯝꯕꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯖꯥꯇꯤ ꯑꯃ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯕ ꯐꯪꯉꯤꯕꯅꯤ ꯑꯗꯨꯅ ꯏꯄꯥ ꯏꯄꯨꯁꯤꯡ ꯃꯌꯥꯝꯗꯨꯒꯤ ꯅꯤꯡꯁꯤꯡꯕ ꯃꯌꯥꯝꯗꯨꯗ ꯁ꯭ꯔꯗꯥꯟꯖꯂꯤ ꯇꯧꯕ ꯃꯌꯥꯝꯗꯨꯅ ꯆꯠꯂꯝꯕ ꯂꯝꯕꯤꯗꯨꯗ ꯑꯩꯈꯣꯏ ꯆꯠꯇꯅ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯃꯤꯈꯥ ꯄꯣꯟꯗꯅ ꯑꯃꯠꯇ ꯑꯣꯏꯅ ꯊꯝꯕ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯃꯊꯧꯅꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕ 33 ꯃꯉꯥꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯄꯨ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯍꯠ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯍꯥꯏꯈꯤꯕꯗ ꯏꯟꯗꯤꯌꯥꯗ ꯃꯅꯤꯄꯨꯔꯅ ꯇꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯇꯝꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯪ ꯁꯥꯒꯠꯄ ꯉꯝꯂꯝꯗꯕ ꯑꯗꯨ ꯕꯤꯖꯦꯄꯤꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯄꯗꯒꯤ ꯆꯤꯡ ꯑꯃꯗꯤ ꯇꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯦ ꯂꯝꯗꯝ ꯑꯁꯤ ꯁꯥꯟꯇꯤ ꯂꯩꯕ ꯏꯪ ꯇꯞꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯇꯨꯔꯤꯁ ꯃꯌꯥꯝ ꯂꯥꯛꯄ ꯍꯧꯔꯦ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯚꯦꯟꯠ ꯀꯌꯥꯁꯨ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯂꯦ ꯍꯥꯏꯈꯤ Manipur ching na balik tamgi achawa malen misi karigino sini democracy chalaba matungda matam-matamgi political leaders induna Manipur gi laiba jati mayam sigi apun basakta mama sagat pa soibadagi disni thamjani gi haugiba chaitaru honorable chief minister n biren single lead busingba BJP lead amadi BJP 20 sarkar asi lakpa matam sigi perat sida telaba matam sida ban blockade taramba adi toan ba social NGO sigi adugumba demand man mayam adu table da phamaga tan mislaga shanti oi baleba ama peratna hadak hogiba sangai festival da lakiba covid ki matungda lakiba tourist kano singje adu ki matik mamang dagi lakpai heli loina sigi april ki tang 10 da manga da pangtok kane da tawriba Miss Femina India si yanan ba norista hanmani maramdi Manipurda amadi norista amadi Manipur in particular Manipurda shanti lere masi chatlaga ikoina yengba yaba lamni masi sapat ka dobal lamni haibi wakal lam la halise masi ai loisan jaboina honorable chief minister gi ahoba khuam ten inizari National Council of Education Research and Training NCERT New Delhi ki makhada class 11 amasung 12 ki lairik sing arepa mamal laitana yoliba si MSF na hakchin lawi haire ngasi Manipuri Students Federation MSF mayai loising gi Vice President Hijam Roshan na luchingduna lup asigi Publicity Secretary Finance Secretary Drug Affairs Secretary yauna thami sing na akak naba pau ama fangbadagi tongan ba lairik phangpham sing ta chatuna yengsin ki ngasi chatkiba yengsin khongchara da higher secondary thak ta tamliba textbooks amadi reference books khudingma ke asengba price muthatuna amadi mathakta sasinaba price stickers napsinna mamal wangna yonba thengnarakhi kudamoina class 11 gi mathematics si lupa chani therapy bada lupa chani yangkhai de yonba class 12 physics part 1 subject si lupa cham amar fudra manga pi bada lupa chani ni fuda yonba chemistry class 12 part 2 asi lupa cham kontra manga pi bada lupa cham humdra da price sticker mathak amuk napsinduna yonba class 12 maths part 1 lupa chama kontra piba si lupa chama humpuda mamal lepa class 12 prose and poetry lupa chama ga yangkhai piba da lupa chama marfu da yonba class 12 math part 2 lupa chama ga marfu piba da lupa chama ga marfu da yonba thengnara ki hari higher secondary ki class 11 amadi 12 ki textbooks amadi reference books singda karigumba price sticker napshinba hanagi mamal muthatlaga ahenma mamal leptuna yonba thengnarabadi madu leibidana ba MSF ki maigedigi khangalakli maramasina Manipurda niyomgi wangmada lairik yoliba namliba amadi fongliba miyoi sing MSF mayai loisingda hayeng fawbagi manungda changjarakadabani haina MSF ki vice president Hijam Roshan phongdorakli Council of Higher Secondary Education Manipur Tamudaruba Khara Tamudur Laixing Maths Physics Part 2 Biology Chemistry Part 1 Chemistry Part 2 Higher Laixing Sida Sticker Napsan Duna in Pachama people like say Sticker Napsan Lagasam Kayon Ba Amadi Chamaga Chaniga Tra people like say Sticker Napsan Duna Chani Yahi Yohanba Yam like Tibani Sukuma Mahiro Singing Luto say Tasena High like Nabiriba Pressing Sino Kudima Hangsipugi Manunda, MSF, Sanjara Kadoni, Aduga, Miyamasu, Mahirusinasu, sticker Napal Axin, Labitanava, MSF side, Tamzari, Aduga, Tubada, MSF na, Council of Higher Secondary Education Manipur, Hamina Kanda, like him, Mamanasi, Red Asi, Lokokani, Adu Matung Labinava, MSF side. Langol Reserve Forest ki area da Kanglon kai ni saramba yum kunmapan lengak na eviction drive jathaduna taktokre
Langol Reserve Forest ki manung chanba hangang kendra gi mantri pukri ki lamlong gai village ta kanglon kaina nauna sasalakpa yum kunmapan ngasi Forest Department na taktoki bani yum mga amadi ahana masa-masa na sidoklam ki Central Forest Division ki DFO su oiriba Conservator of Forest RK Amarjit na luchingduna team ahum thok na khaidok na Imphal East Police ki additional SP ke Bijoy yauna masing yamlaba police team amagaloy na ngasi ayuk pung 8 makhaidagi eviction gi damak mafam adu yauke Forest amadi police ki masing yamlaba team aduna mafam adu da changshilakpa ubadagi yum gi mapusing masa-masa na yum sidok pa hauna ki amasung mafam adu thadok na chatnaki Cherak asida Langol Reserve Forest ki manung chanba Khabam Block ki compartment number 6 ta leba Chief Minister Nongthom Biren ki kendra su oiriba Mantri Pukhi ki lamnongai village ta kanglon kaina nauna sajilak pa yum kunmapan ngasi Central Forest Division na taktokiba adugi matang da Conservator of Forest RK Amarjit na aikoi ki pawmi da hai ngasi eviction tawriba mafam asida leiriba sing ngasi ayamana Forest Rights Act FRA ki makhada claim tawba singna ayamane adubu ngasi lauthokliba yum sing asidi FRA da claim tawbiram laga leidiba sina atopa na leiba yum sing oiba aduga FRA dadi claim tawdaba nauna sasilamba yum ani amasu yauri haiki FRA gi namada reserve forest ki area da yum ama leirambadagi mathang hengatlakpa kayamarum yawi adubu FRA haibasi miyam gi aifanaba right leiba missing da piba act amani right leitaba missing nasu act asigi makhada claim tawbiganu hairaduna karigumba FRA claim tawrabasu official record fazana leibanina makhatana adumak takthokani maram aduna eviction ama tawba haibasi chawrabasu piklabasu matam changi masida yariba police magistrate amadi ambulance sing asisu matam manghale maram aduna kanglon kaiba thabak sing asi tawbiganu haiki Mahagna makhatana hai Langol Reserve Forest asida lam khopchinjuna leiba asi masing yamna leiri adubu court ki case mayam ama pending leiba maramna lauthokpa ngamdabani adubu Langol Reserve Forest ki area ki oiba record sing clear oina bahonari aujiksu ayaba sarukti loshile masi hek loibaga court ta chatuna haijaraba matung court ayaba galoina lona yadaba sing lauthokani ayaba singna adumak lehogani hairaduna Langol Reserve Forest asi fazana lehaunaba lengak asina su yamna kanna honari haiki Central Forest Division na yum sing aduda mamang tha March 13 da showcase notice thaduna April 3 fawbagi manungda mafamadu da yum sajinun leisinbagi maram piraknaba khangal kibani matam asip fawba chap chaba paukhum laktabadagi April 10 fawbagi manungda yum aduda leiba poje sing hontoktuna mafamadu dagi chatkinaba khangan basu leikhre hari Nasi tawjariba se compartment number 6 Khabam Block koi Langol Reserve Forest manung mena koi record leijaba mafamda koi na soko sawjaba se yum kunmapan ne aduga masigi mafam je koi Forest Rights Act ki makhada claim tawraga hujik process ta leiriba mafam ne adaida sai rights Forest Rights thada aduga atopa anova haitar khara leisinlakpa adugi koi yum kunmapan laphok sabagi program dune yum kunmapan sigi manungda yum manga amadi moi masana hana sidok chare aduga kunmari ma koi jig laphok sabagi process mun kan koi section 26 of Indian Forest Act 1927 aduga rule number 67 of Manipur Forest Rule 2021 gi makhada divisional forest officer ai isamangna issue tawjaba order gi makhada tawjaba Election Commission of India ki makhada India ki national amadi state ki political party sing yu eba thak amasung sakhang bada ahongba kaya purakre
Han National Party oramba political party kaya National Party ki thak tagi lauthokre aduga hana regional party oramba tagi state ki party oramba political party kaya National Political Party ki thak ta pukatkre. Election Commission of India nangarang thokiba order amagi matung ina Arvind Kejriwal ki party Aam Aadmi Party ase National Political Party ama ore panbayabadi Aam Aadmi Party ase Delhi Punjab Gujarat amadi Goa da state party ama oina sakhang bagalona handa pangthokiba Gujarat Assembly mikhal gi matungda party ase na Gujarat ta phangkiba vote share adugi matung ina party ase National Party ama oi bayaragani haina ECI na Karnataka Assembly mikhal gi matam lauthokpa numita Chief Election Commission of India na phangdokiba laikhrabani Nagalam ramda ahana National Party ama oina yamna lingna leramba All India Trinamool Congress AITC Communist Party of India CPI amadi Nationalist Congress Party NCPSC hojek National Party oidare haina ECI na lauthokre All India Trinamool Congress ki oina party ase Manipur amadi Arunachal Pradesh da su state ki thakta leba political party ama oidare Communist Party of India ki oina su West Bengal amadi Odisha da hana state party oina sakhang lamba adu kalthatkre NCP ki oina su Manipur Goa amadi Meghalaya da state party ama oina sakhang lamba adu commission na kalthatkre Tripura ki oina Tripa Motha party bu state party ama oina sakhang bada commission na ayaba pikre aduga Meghalaya da state asigi Voice of the People's Party bu Meghalaya state political party ama oina sakhang bada kangnon subana maram oraga ayaba pikre Manipur ki state political party ama oina sakhang na People's Democratic Alliance party su election symbol Reservation and Allotment Order 1968 ki matung ina state party ki thak taki kalthat le haina ECI na lauthokre BJP lengak na faces laibag onthoknaba hotnabada National Council of Educational Research NCERT ki class 6 amadi class 12 faubagi history geography social science mathematics na chingba lairik singdagi syllabus lauthokpa yaning de haina Manipur Pradesh Congress Committee ki Vice President Hareshwar Goswami na phangdokre ngasi BJ Rota laibag Congress Bhavan gi Risankai Singh Media Center da pangthokiba pawgi mifam amada wafam asi phangdokibani Hareshwar Goswami na makha taraduna NCERT kumjali singam ka chamapan humpuma thoida autonomous body ema oina lingkhatkibani lebak thibadi BJP lengak na matam sangna plan tawraba matung Congress Party na British ki makhutagi India kannaba honabada thengnakiba tangkak sing adu history dagi muthatnaba amade makhoina yaningdaba lining chatpa kanglup singi wari na chingba syllabus tagi lagthoknabagi damak kumjali singh ni kunma hoida ISRO ki chief ke custodian Ranjan na chairman oiduna NCERT textbooks revision committee SSM ki bani thausilasina democracy chatpa laibag amagi magun manghandi haina Hareshwar Goswami na maral siragli Hitler believed that Nazi society could be established only by teaching children. Hitler na haramani anang lai kambilaga da Nazi society si fascism si kalkadabani aibasi Hitler na tanam wapun. Sigi matanga ekoina tamdani wapun. Ekoina BJP amasung mada goina riba magi mentor riba RSS fascism da khajaba adumba political party amasung adumba group amani haina ekoina adum hobodi hona haidna dum la da wapun natani. Matang sida matang political opponent mayambo iji khajandana KCBI khajandana atai kauna political opponent mayam si machin menaba nandana honaba press media machin menaba nandana honaba adu goidun public miyam ki follow miyam ki wapong kaya machin menaba honaba koina thenaduna musu duna lai sigi pakha tar koina hojikti makoina lakchal masigi aroi gota ma yokchila pura idana lekki ngasidagi tha sikitang taramari cherauba numit phawa Imphal East ki mafam sing thabal chongba yaragani haina Imphal East ki DC Commandem Dainana thokpa order amana khangalakli order adugi matung ina hana mangjongna mari lenaba authority tagi ayaba lawraba matung miyamna thabal chongba sinba yagani hari loinana thabal chongma matamda COVID-19 dagi ngakthokna bachatna kanglon ngakna thabal chongna basu order aduna khangalakli
Manipuri film hena mapung fana puthoktu na malemgi miyamna hena sak tak na bahotnari haina Manipur State Film and Television Institute MSFTI gi director Salam Birendra na phongdokre ngasi Imphal gi Palace Compound gi Shri Shri Govindaji Temple gi mayok na pataleba Hotel Castle da MSFTI nasinana numit 15 ni chupna pangthokiba film appreciation course loshin bagi thoramda wafamase director Salam Birendra na phongdokibani thoramada FIPRESCI India ki General Secretary Premendra Majinder, FIPRESCI India ki member Dr. Miyak Siddhartha, Department of Audiography Guwahati Film Institute ki HOD Farooq Iqbal amadi MSFTS ki Secretary B Sanjuna Thoimitung oina sarugyaki workshop atada sarugyaki bamiyoi kuntarukta certificate amadi achamba khudol piduna ikai khumna basu utki short English film Owl Creek Bridge su screen tauki Salam Birendrana Makhatadana Lamda Masiki film gi lamda Tabak Toba Pamjari Basing gi Damak MSFTI na Ukrol District yoina numit kunni gi oiba basic filmmaking course pangthokre Makhatana Churachanpur amadi Chandel District su pangthokna bahonari masida natana numit kunni gi acting numit kundrani gi light amadi editing gi course pangthokna basu sem sabalore mabalamda gi expert singi matam sangba ngairi haki State Film and Television Institute Directory Function Messenger Appreciation Course ni Taramana ni Bitop. Appreciation Course ni Karimaram Bitop no Haibata. I quit film the overall Madi aspect me amse. Masi I quit understand Tomina by Messengerani. Ni Kunitoi participant Kunitoi register to it. Sarupiai. The Sigi Mamanda sound recording and the sound design stops at the basic filmmaking and district putting the basic level the awareness people in Akoi, Okusi Piloizare, Matanga Susanpuga, Sandelka, Tanabosi in Handere. Solely Akoi screen acting Mikun Nidiama, Arba cinematography Tamagi certificate course, editing Tamagi certificate course. I would say Akoi Kamene put out of the letter, Akoi Mapandi resource passing Matam, Makoi Sangsang the Nine and Laser. Thasi ki taruk taki horaga numit tarani chupna chathaba tarani panlak suba sachipu inad ngai khang numit kumhai ki manung channa lairik haibana taibang pan ama semkwat ngami ahai bahiramda nongmagi oiba wayet wafangnaba debate competition amanga se nongpok chingu thong maitei laikol talo sipilok seloi lemai chingda pangthokre mahairoi kaya na sarugya kiba changdam namba atuda maitei laikol asigi panthauna phongdokhibada lining kenabana khunai asta kangkhong direct laba matam asida lining phana yamna khenarabasu phije chakcha tinadrabasu pukchelamadi wakhalon tinarabadi tangdu leitana hingminna bangamgani haibagi pandam dang asigi wayet wakphangnabagi thoramasi pangthokpani haina phongdokhi Sajibu inat ngai khang kumhai taruni chanmasi leibaki ningthau maitei ningthau leisemba sanajawa iningthauna kumjali singani ga taru April gi 12 sajibu thanin sagon chen numita aibo taibang panbasida lai ni haidana saphung birami leibaki ningthauna lai ni haidana minglen sukat birami minglel adubuni singu lai tai ngamba khoyum lai luk ngai khangba haiba minglel asi kat piramba numisibo malengi phampaki anoba panthaugi puarida mangdana damak lehauna bagi damak sajibu inat ngai khang kumhai se pangthok sabani sajibu inat ngai khang kumhai sida lamdam sigi malem phampak londa leiriba thawai panba miyoiba kowba aikhoi khudimak singasi punsinnaba tatsinnaba wari sanaba aikhoi punna khundinaba oxygen tinaba wakhalon manaba haibasima mathau tai ngasigi taibang panda ayingba oiraktraba malem machet saksa khenaba yahu khenaba phije khenaba lining khenaba na laipak se kang khong sairak laba matam ngasi Manipur da hauki bapung kunmari da miyoi amata COVID positive oikide COVID-19 common control room dagi phangba pau gi matung ina sample punna chama taramanga test tauki hari ngasi miyoi ani laina astagi fagalakna discharge tauki hojik state asida COVID active case tarada hantarakre Imphal East Police ki additional SP Law and Order na duching team amanam ngasi Imphal East ki Khurai Lamnong da raid chathabada maru oina yumlon na riba Myanmar dagi ain kai na pusilak pana ayam bo oiba yamna ba yu fagat khre
यूसिंग अदु कुराई थोंगाम लाइकाई दगी नंदेबम सुरजी चही निफुनिथोय अपोकपा लेखिद्रबा एन मंगलेम दगी फागतखिबनि हाइना पुलिस की पाव असिना हाइरी फागतबा यूसिंग अदु एक्साइज डिपार्टमेंट दा खुचिनाखरे Marakasida DSP MD Rias na luchingba Imphal West Commando gi kangbu amana ngasi Tangmaiban Polem Laikai area da thiba humba gi thabak chathakre ngasi ayuk pung 3 tagi 3 minute kun fawba chathaki ba thiba humba aduda ka bhara sanba yum yauna chawrak yum thong humdra da changduna verification chathaki miyoi chahum yankhai verification chathaki adum oinamak mifam pun yaw ki hari Eco Network Hairokna, Nomajing Numit Kudingi, Leptana, Hairok Wangjing River, Sengtok Pada, Hena, Mai Pak Hanaba, Mapang Amadi, Mahigi, Waste, Matau Karamna, Ningtina, Loshingani Haibagi Matanga, Eco Network, Tommy Singda, Hena Wakalo Sing Oinaba, Nongmagi Awareness Program, Ama Hairok Part 3, the Pangtokre, Nasigi Awareness Program, other that resource person Oina, KH Ibojo Basing, SNO, RDNPR Government of Manipur Made, Iscom Anandamaitai, President Workers Union Manipur Nawangangki, Thoramaduda, Eco Network Hiroki Tomi Kunna Saru Yaduna. Akang Hai Singa Maria Neva Wahang Wakum Chuchataki. Indian Dental Association Manipur State Branch IDA MSBR na Department of Oral Medicine and Radiology Dental College RIMS amasung Department of Transfusion Medicine RIMS ka kutsanudun ngasi awareness kam blood donation camp hai bathoram ama Department of Transfusion Medicine RIMS ta pangthokre thoram ase miyam na chinya ningthina masafana thamnabagi pandam da pangthokpani hari volunteer nifu romna camp aduda lemna Dan Tauki, Dr. T. Nabachandra Singh, Advisor IDA MSBR, Professor Khaidem Deva Singh, President IDA MSBR, Professor B. Praveen Reddy, Principal Dental College RIMS, Professor A. Badindra Sharma, Head of Department of Transfusion Medicine RIMS, Dr. P. Gokul Chandra Sharma, Immediate Past President IDA MSBR, Dr. R.K. Ratan Kumar Singh, President-elect IDA MSBR, Dr. Koizam Sisi Kumar Singh, Honorary Secretary IDA MSBR and Head in Charge Department of Oral Medicine and Radiology Dental College RIMS Msung, IDA MSBR EC members Dr. Deepak, Dr. Albert, Dr. Chauton Amasung Dr. Anuj Su Thoram Aduda Sarugyaki. Chaukhot Palaibag ama semgat padami bung khuding mag hakjang phanalai ba mathau tai haina Rajya Sabha gi MP su oiriba ining tho Sanaja wale semana phangdokre ngasi Palace Compound leiba Community Hall da Rajya Sabha gi MP Sanaja wale semba Palace Compound Youth Welfare Association Sanangko Nungmera Paibi Women Association amadi BJP Manipur Pradesh na sinduna Samajik Nyay Sapta Social Justice Week ke serogama oina laikitraba Mahatma Jyotiba Phule ki chama Marfudra Taruk Suba Mapok Kumon Tharang Marilena Jenims ki staff Singaloina Pangthoki health camp amaga Marilena Wapamasi MP Sana Jauba Assembly na Fongdoki Bani Taramadada BJP Manipur Pradesh BJP Manipur ki Vice President and Nimbus Jenims ki Medical Superintendent Professor KH Lokeshwar, Social Activist Sivadat Luang, PC YWC ki President Toizam Rajendro Made, SKMP ki President Yumnam IBM Debina, Dice Member Oina Saruyaki, MP Sana Jawale Semana, Makhatardona Maharashtra da Poki Mahatma Jyotiba Phule ki Chama Marfudra Taruk Suba, Mabokumon Thorangamarina, no Moyoba Free Medical Campus Pangtokumni Haiki, Narendra Modi na Prime Minister Orak Padagi, Lamdam Asikitamak Matahuna Leba, Tamoy Singna, Lebakitamak Katok Pagalona, Tabak Toramba, Mioy Sing, Tidoktuna, Lepalatina, Ikai, Kumnaba, Utpagitoram Kaya, Lepalatina Bangtokuna Lakli, Mahatma Jyotiba, Puliana, Ingling Matamda, Nupi Amade, Ima Ibn Singitamak Lep Pagalona. Kanalizitra amade miyamna thak hantana yengbiba singidamak miman nanaba honaramki masidanadana India da ahanba oina kanalizitra singidamak orphan home su haudok lamba miyoy amani haiki
심판으로 무심한 마야마가 여기 노선나가 강물들가 전기는 아이가 마사 강물들가 마야마시 가비들가 누가 무심한 마야마가 말없이 한가라 하는 기록을 듣고 Asha workers signal lori bathodang asi social activist ama oibaki chapcha bathodang ni haina Imphal West ki Chief Medical Officer CMO L Joy Kumar na phongdokre ngasi District Health Mission Society Imphal West na sinuna GM Hall da pangthokiba Asha Convention lising ni kunithoi kulhumdoi gi thoramda wafam asi Imphal West ki Chief Medical Officer CMO L Joy Kumar na phongdokibani thoram aduda Imphal West ki DC TH Kiran Kumar Singh Senior Specialist Public Health State Nodal Officer Dr. MAYENGBAM Jubilee, CDPO ICDS Wangoi S. Nivarani Devi, CDPO ICDS Lamsang Roshni Chan Taurangbam, Amadi CDPO ICDS Imphal City TH Lucky Priyana, Atoy Mitunglen Tauramapu Amadi Akhanaba Mitunglen Oina Saruyaki, Imphal West ki Manung Channel Ladiba Health Facilities Taranitoida, Quadigi Hena Matau Fazana Pangtokpa Asha Taranitoida, Mana Matumsu Yentoki Amadi, Asha Workers Singueba Talent Show Program So Pangtoki. CMO Imphal West ki L Joy Kumar na makhatardana Manipur Praja Singbu Akchang Phana Thamnaba Honabada Asa Workers Singna Lori Bathodang Ase Aduki Matik Jawi Dr. Amadi Medical Staff Singna Asha Workers Singbu Phazana Nungsina Loi Nabigadabani Manipur ki Praja Sing Ase Masamawu Phana Thamgi Hairabadi Health Department ga Mari Lenana Thabak Tawriba Sing Punna Honaminaba Mathautai Haujik Village Health Nutrition da Manipur gi oina Imphal West na top tariba ase Imphal West ki Manung Channel Ladiba Asa Worker Chahum Yankai Muk Ase Hotna Jamani, Asha Workers Singi Ifana Bagitama, CMO Office ki Magedigi Angam Mamating Pangani Hinasu Thamki Bagalona, Imphal West District ki Asha Workers Sing Namatau Ningtina, Pangtok Bagalona, North East ki oina Best Healthcare District ki Mington Pangna Bahona Sihaki. Jaribon Kala Academy Assam Amadi Kamram Iboton Regional and Traditional Arts Diketan Manipur ani Punna Kucham Naraga Mamang Thagi Tang Kuntaretagi Hauduna Tha Sigitara Pauba Numitara Mangani Chupna Nata Sankritinagi Matangda Pangtokiba Workshop Ngarang Haunabi Matung in Aloshin Kre Assam the Leba Jaribon Kala Academy the Pangtokiba Thoram Aduda Jaribon Kala Academy President TH Benubabu Kirtan Manipur President TH Dorendro Barak Museum and Library Bon Tarapur Assamgi Director Dr. Haurangpam Rajmani Madi Tabaktagi Potharabak Colonel S. Binod Biharina, Maru Eba Mitung Sing Ona Sarugyaki, Lonina Loshin Bagi Taramadada, Nupagi Nat Sankritina Masung Nupigi Nat Sankritina to Utki Haina. Kamran Iboton Regional and Traditional Arts Niketan Secretary Natopa Gerald Amana Haidi. CPI Manipur State Councillor Oirambata Tana Chahikaya Irabot Bhavan caretaker Oiramba RK Sana Jaupana Tha Sigit Nipanda Masagi Anaba Amana Maram Oragalai Kitabada Manipur Lomi Lup Nangarang Irabot Bhavanda Awaba Pongdo Pagimi Pamama Pangtokre Bipamadu Dasarugia Kibasing minute and 2 minute left to the Lake Kidrabagi Mapam the Ikai Kumnabo Utki, Manipur Lomi Lup ki President and Singazitna, Lake Kidrabasana Jaupana, Hingling Matam that Lomi Amadi Sin Missing Yapana Bamaru Eba, Pautakaya, Piramba Duna Honan Sintaki, CPI Kontosam, Local Council and Su RK Sana Jaupana Lake Kitabada, Awaba Pongdo Pagimi Pam Pangtoki Haina, Manipur Lomi Lup ki Secretary, H. Ibobina Topachirul Amana Hadi. Moirang Turel gi Horakpam Oriba Turelu Dagi Hauduna, Lengakna Turel Kongnung Tobagi Tabak Pakatliba Sida, Kwaktada Ladiba, Miamna, Lengak Asibutagat Pagalodina, Hauji Jatareba Tabak Asi, Kwakta Kul Yausilak Pasida, Lengakna Mapumfan Loshin Bidumohina, All Kwakta Coordinating Committee gi President Omar Nongzaina, Fongdorakli. Mahat Makhatana Hakibada, Puari Gasago Nariba Moirang Turel gi Horakpam Oriba Turelu Ising Chaiwi Mol Hoi Kuldagi, Horaga Hauji Turel Kongnung Tauriba Se, Kwakdagi Kulak Fauriba Turel Marilio Dena, Toklakani Haiba Wafam Sutari, Moirang Turela Se, Handa Teng Tokliba Asina, Hanmani, Maramasina Turel Tengba Taubadagi, Tabak Ase Ningtina, Pangtopiba Amadi, Moirang Yonaba, Kilometer Kuntarugrom Sang Turel Asiba Pungpana. Tabakta Ontopira Mohaina, Manipur Chief Minister and Bidengi Pukning Shilakli. Aikoi mutluraba Moirang Kangleirun Gasu, Yamna Mari Lainaba, Moirang Turel Hain Amalairambasi, Aikoi Ting Bahubirakpa, Sisita Kokta Prajagi, Wariba Ising Mayamsi, Ko Ani Haibagi,
ꯑꯩꯈꯣꯏꯗ ꯑꯆꯧꯕ expectation aspiration ꯃꯌꯥꯝ ꯑꯃ ꯂꯩꯔꯕ ꯇꯟꯖꯥꯁꯤꯗ ꯍꯧꯖꯤꯛ ꯄ꯭ꯔꯖꯥꯁꯤꯡꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯦꯡꯉꯛꯏꯕ ꯇꯨꯔꯦꯜꯁꯦ about kilometer 15 kilometer ꯃꯨꯛ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯔꯤꯕ kilometer 15 ꯁꯦ ꯌꯥꯝ ꯐꯖꯅ ꯇꯦꯡꯕꯤꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯔꯤꯌꯨꯃꯔ ꯑꯃꯈꯛ ꯑꯩꯈꯣꯏꯗ ꯂꯥꯛꯏꯕꯁꯦ खरा लेरगा अखोई मतेक अमा तेंगमकांदा तेंगरोय हाबगी एप्रेहेंशन नमसु कोक्ता प्रजादा ले Letpau Hawkip Minister Tribal Affairs Hills Horticulture and Soil Conservation Minister Bu Klepko Amadi Watam Morena Tobimal Khangba Utlakli Tengnapal District Indo Myanmar Border Town More Luna Nathamna Bagi Pandam Amagalunina Minister Letpau Hawkip na Dustbin Chani Humdra Pirak Krabamatung Ngasi Ima Gondong Lailembi Harau Bungda Klepko Amadi Watam Ani Nasilna Minister Letpau Hawkip na Pirakpa Asok Leyland Company gi gari ama dustbin dagi amot akai kaya putoklaga langthok naba gari ama pirak pagidamak More Praja Singhi Mahut Sinduna, A Boboy General Secretary Kuzai Lok and Lailok Environment Protection Committee More, Klepko Amusung TH Sekharjit Secretary Water and Trader Association More, Watamna Minister Letkau Hawkipo Tawimal Khangba Galonina Tagar Perform directly. More Praja Democrat Yam Live Pabahadi. ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯀꯟꯁꯜ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯃꯌꯥꯝꯁꯤ ꯃꯥꯅ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯤꯔꯦ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯦꯞꯀꯣ ꯑꯃꯁꯨꯡ ꯋꯥꯇꯝꯅ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠꯄ ꯗꯁꯕꯤꯟꯗꯣ ꯑꯃꯣꯠꯄ ꯂꯪꯊꯣꯛꯅꯕ ꯒꯥꯔꯤ ꯚꯦꯍꯤꯀꯜꯗꯣ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯁꯤꯁꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯁꯤꯁꯤ ꯒꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏ ꯀ꯭ꯂꯦꯞꯀꯣ ꯑꯃꯁꯨꯡ ꯋꯥꯇꯝꯒꯤꯗꯃꯛꯇ ꯃꯥꯅ ꯉꯔꯥꯡꯁꯦ ꯄꯤꯕꯤꯔꯛꯑꯦ ꯁꯤꯒꯤꯗꯃꯛꯇ ꯀ꯭ꯂꯦꯞꯀꯣ ꯑꯃꯁꯨꯡ ꯋꯥꯇꯝꯒꯤ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯑꯩꯍꯥꯛꯅ यामना हराउबा थागचब फोंदोबि सरले पाउदा हौजिक पाउगी मरक थना अतेन ब्रेक अमतक लमिनसे इलेक्ट्रिक लाक्तबना मरम ओइदुना असाबे इसिंग फंगलर हाइबि नुंसा थिनिंगाय लेत्रबा Firmson Solar Water Heater Contact number 9862669522 अखोइगी एड्रेस हाइरंगोइदुंग निथमजा कारोंग इम्फाल वेस्ट ब्रेक मतुंग मया मुतराम नोकचरी मखाता पाउदा हौगी बपुंग कुनमरी इसदा इंडिया ता नौना मियोय लिसिंग मंगा चत्रुक हुमद्रा तरुक कोविड पॉजिटिव ओइबा थेनखी लैना आस्ता मरम ओरगा मियोय कुनमाथोय लेखिदे बगलपगी चांग चादा मरफुद्रा निपान तस्मिंग तरेट अहुमदा हंथरक्रे अपुनबा कन्फर्म केस न कोटि मरी लाखनि फुतरे लिसिंग हुमपुनि पान चाम हुमद्रा निथोय यौक्रे एक्टिव केस मसिंग लिसिंग कुनत्रा तरेट मरफुद्रा हुमदोयदा हेनकदक्रे लैना आस्ता मरम ओरगा लेखिदबा अपुन मिगी मसिंग न लाख मंगा लिसिंग कुनत्रा माथोय सुक्रे लैना आस्ते की नाव फदन डिस्चार्ज तौकिबा अपुन मिगी मसिंग न कोटि मरी लाखनि हुनिथोयगा सुपना हुमद्रा मापन यौक्रे लैना आस्ते ngakthokna vaccine kapthokiba punma migi masingna koti chani kun lakh humbu taruk lising kulhumdo henkre malemgi oina covid la chetna khwading hena sokala lebak singi manungda USA na ahan ba India na ni suba amadi France na ahum subada leri awang nopok state singi oina Assam na ahan ba Mizoram na ni suba amadi Manipur na ahum subada leri रोजगार मेला की मखादा हयेंग प्राइम मिनिस्टर नरेंद्र मोदी ना मियोय लिसिंग हुमद्रा माथोयदा अपॉइंटमेंट लेटर सिंग कुचिनगदौरी हयेंग अयुक पुंग 10 मखाय ताबदा वीडियो कॉन्फ्रेंसिंग की खुदांगदा पांगथोकदौरिबा थौरम असिगा मरि लेना प्राइम मिनिस्टर नरेंद्र मोदी ना मियामदा वा ngangadौरी हारिबा मेला असि प्राइम मिनिस्टर ना लेबाक असिगी लाइरिक हैरबा मतिक चारबा नहा सिंगदा थबक फंगहनबा पाखलबा खोंगथांग अमने इंडिया की तोंगान तोंगान मफम सिंगदगी एग्जाम द सरुक यादना खंगतलबा सिंग असिगी मनुंगदा ट्रेन मैनेजर स्टेशन मास्टर सीनियर कमर्शियल कम ticket clerk, inspector, sub-inspectors, constable, stenographer, junior accountant, postal assistant, income tax inspector, tax assistant, senior draftsman, JE supervisor, assistant professor, teacher, librarian, nurse, probationary officers, PA, MTS, and Chingbiyauri Hari. How's it sound about Lobirasi? चलिबा थासी के तांग तरे तकी मापन फावा गुवाहाटी के पान बाजार द लेबा कटन यूनिवर्सिटी इंडोर स्टेडियम द पांगथोकिबा थर्ड इंटरनेशनल गेम्स लिसिंग निकुलुमदोइदा इंडिया टीम द सरुग यारुबा सनारोय सिंग अमदे ऑफिशियल सिंग ngasi इम्फाल द थुंगना खरे लोइना इमुंग मनुंग की मियोय सिंग यावना मियामना तराम ओखरे गेम्स असदा इंडिया भूटान बांग्लादेश नेपाल श्रीलंका मालदीव्स अफगानिस्तान यावना तोंगान तोंगान लेबाक सिंग सरुग यादना अथोय अहन तानबगा लोइना इंडिया टीम द सरुग यारुबा मणिपुर टीम ना पुन्ना गोल निफुनिथोय सिल्वर रेड bronze ahum phangmangam lakhi kung fu
Sandada gold taramari silver ani bronze ani fanglaki Manipur police ki taekwondo team na gold medal manga fanglaki belt wrestling da gold taro kickboxing da gold medal taramari silver ahom bronze ama fangki wushu sanda amade taulu da gold medal ahum judo da gold medal ama fangbangam lakhi team asigi team ko Asian All Sports Federation ki technical director grandmaster NG Jeet Kumancha Alice Romesh ni aduga female coach na ti Sunil Maitei ni ngasi thunglakhiba Manipur team adu kuman lampak hek yorpaka lay pareng huktuna pokning thawatki Chalo Youth Union Club Chalo na sinuna tatli batha sigi mapandagi team kunma thoina group taret saruk yaraga club asigi ground da chatharakliba tarahum doisuba Chalo Cup Village Wise Men's Open 9A side football tournament ki ngasi sanakiba match ta FC Lamlai amadi Lausing Kol Chanana goal amata chanadana draw oikre atopa match amada EUSC na FC Khuraibu goal ani sinuna maiti pikre Lai FC na FC MCJ bu goal ani amada maiti pikre All India Football Federation gi anauba jana kanglon gi matung ina state khuding makta labor match commissioner amadi referee assessor singbu competition management system gi kutangda report tawna ba yathang lakpana All Manipur Football Association gi oina leidiba match Hong Kong artificial turf ground da leiba amfa gi office ta pangthokre course asi haudok pagi sarugam oina All Manipur Football Association gi president na lamdam asigi tonga district sing digi laktuna sarug yakiba match commissioner amadi referee assessor kontrani panda course asidagi anauba thaudang kaya Kangbagalona official ama oiduna thabak tawbada asawba kauthokna ingna thabak tawduna niyom khangdaba singbu takpiduna Manipur ki football bo anau mayon amada pubada thaudang lawmina si haina phongdoki course asibu All India Football Federation ki referee department ki chairman M Magho amade All Manipur Football Association ki head of the referee I Ravichandra amadi retired referee L Ajit Kumar na match commissioner amadi referee assessor na match ama conduct tawba amasung referee development ki matangda kupna takpiki loinana theory exam lauki course adugi instructor oikiba M Maghona phangdokibada AIFF ki nauna lakhi Manipur Cricket Association sinna ngasi luang Popor Cricket Ground luang sangbam da team manga na sarug yaraga ani suba MNC Women's T20 trophy haudokre trophy asi haudopagi ahanba match ta aksdo khangabok na force ketriga buran kontra tare tamaiti pikre match asigi ahanba innings ta aksdo na bat pa kibada over kun loi kibada wicket nipan turaga run cham kun thoi lo kibada force na ani suba innings bat pa tuna over kun loi dina wicket nipan turaga run marfu mangal hak lauduna match asi maiti ki trophy asigi ngasi sana kiba topa match ta PTRC pa chuna run kun ma thoi da thau thamai ban bu maiti pikre match asigi ahanba innings ta PTRC na bat pa kibada over kun loi dina wicket taruk turaga run cham kulum doi lauki ani suba innings ta thau na bat pa dina over tarama pan ga ball ahumda wicket loina turaga run chaman ani lauduna match si maiti ki trophy asi haudopagi thoramda MNCA ki Vice President Lairenjam Gitaranjan MNCA ki Secretary L Ronel MNCA ki Secretary CH Nisikanta MNCA ki Joint Secretary Syed Sultan amade Sultan Ahmad amade MNCA Women's Cricket Committee ki Chairperson E Nandarani na athoi mithuknen singone sarugyaki Manipur Cricket Association asinuna team tarataruk na group anida saruk yaraga kongma kunau Dhobi Lampakta aukiba February 16 tagi hauduna chatharakliba ani second MNCA Super Play tournament ki ngasi sanakiba match ta isu wangkhaina PCC mayai ko biburan humdra mapanda maithiba pikre match asita isuna ahanba innings bat pai kibada over kuntra mariga ball manga da wicket loinamak turaga run cham marfudra manga laukibada PCC na ani suba innings bat pai duna over kuntra ga ball marida wicket loinamak turaga run chama tarataruk laudana match asi maithiki tournament asigi ngasi khangabok part 3 public ground da force ketrigao amadi KSDO kyamgaina sanakibada run kuntra ma thoida force na KSDO bu maithi pikre match asigi ahanba innings da force na bat pai kibada over kunma pan ga ball marida wicket loinamak turaga run chama humpu Laukibada KSDO na ani suba innings bat paiduna over kuntra mariga ball anida wicket loinamak turaga run chama kunmapan lauduna maithiki
ngasi goi ba ing sagi pau pizari ngasi Manipur da khwadi gi sakhi bagi chang ase Celsius degree kontra ma thoi ki khwadi ing bagi chang na Celsius degree taran thoi 10 manga oi ki nung siti yaw ising mali gi chang na ayuk ta chada yang khani pan amadi nung thil na chada kun mari oi ki aroi bada maroi ba pau Imphal East District ki tribal colony amada ain kaina sajilamba church ahum masing yamlaba police sing sizin na tugai kre Maharaj Narsingh Laikhidaba Chama Humdram Doi Suba Thoram Pangthokre Lamdam Asina Kanabu Sup Kirodabani Haina Chief Minister Nongthamram Birena Fangdokre National Council of Education Research and Training NCERT New Delhi ki Makhada Class 11 namadi 12 ki Larik Singh Mamalwang na Yoliba si MSF na hakchin na lawi hari Langol Reserve Forest ki area da ain yuwang wada saramba yum kunmapan lengak na eviction drive chathadana takthokre amadi Election Commission of India na laibag asigi national amadi state ki political party singe thak amasung sakhang bada ahong ba kaya purakre Ngasigi oina di IS News na pizza pau matang sila loisinjare